Phogakchau Ikhaida Kuki Millitantsinga Security Force ka akanba maongda Nongmei Kapnakhre ngarang ahing Bisnupur District ki manung chanba Phogakchau Ikhaida Security Force ka Kuki Millitantsinga akanba maongda Nongmei Kapnakhre haidi Nongmei Kapnabagi thodok adugi matangda mafam adugi khunja singna phongdorakpada torbung trong laubi singthaktagi Kuki Millitantsingna Nongmei Kaptharakibani haidi thodok sigi matangda police ki paw amagi matung inna Moljang Golthong hariba mafam asidagi afaba makhalgi khulai matik chana paiba Kuki Millitantsingni singnabasingna ahing nongyai pung taragani thoi tarakpa adwaida Phogakchau Ikhai awang leikaida leiba Indian Army ki post tamna Nongmei round kya kapsilakibani Nongmei kapsilakpa aduda Indian Army amadi Yankhainipan suba CRPF na handuna nakal ani pungkhai amarom Nongmei kapna khi haidi ngarang ahing gi thodok thokraba matung ngasi ayuktagi hauna Indian Army CRPF amadi IRB gi apunba kangbu amana mafam aduda thiba humbagi thabak chathakre adubo hojik fawbagi oina mipha mipun gi pawdi phangdri CRPF की गाड़ी में थाबा अटैक तौबदा चेनबा मियोय कुन हेना पुलिस ना फारे Phogakchau Ikhai tamna Kuki na Nongmei amasung bom kapsilakre Central Force ki case par amana naha ani na tonglaga lakpa gari masada thengjilami haibagi wahauda ngarang numidang torbung da miyamna irang hauраktuna CRPF ki gari mai thakre maduda sunatana security force singda attack chatharakre numit hek tabaga ngangna sakna ba yadaba naha kyana khuling duna leiriba Surasampur district headquarters da numit khudingi irang thokli irang thokan ba yaba wa ngangi haibagi damak podre gangte koba miyoy amagi mathakta FIR lokhat piu haina lunmilang gangte koba amana Surasampur police station da FIR thangalaki FIR adugi matung ina ngasi fawada miyoy kun hena Fakhre amarom da ngarang numidang pung 13 minute ni furom tarakpa dwaida Kuki terrorist singna Phogakchau Ikhai tamna Nongmei round kya kapsilakre thodog adugi matang da police na thadorakpa cherol amada Pholjang Gothol area dagi ngarang numidang pung 13 minute ni furom tarakpa dwaida Kuki terrorist singna Phogakchau Ikhai awang lekai da leiba Indian Army gi post tamna Nongmei kapsilaki thodog adu thokpaga mafam aduda mathau tawriba Indian Army amasung Yankhainipan suba battalion CRPF ki personnel singna khut handuna Nongmei round kyamarum nakal ani gi marakta chaurakna pungkhai amarom khut thokhi thodog adu thokraba matungda ngasi ayuk anganbada Indian Army CRPF amasung IRB gi apunba team amana Kuki kulai paiba singna Nongmei kaplakiba mafam amadi thangnana leiba singi area singda sangsinduna thi humbagi thabak chathaki adubu hojik fawbagi oina mipha mipundi leitri hairi Manipur ki Census April amadagi haugani haina tawrambadu September amadagi kunthra fawba pangthoknaba notice thokre JFD na sangsilakpa khongjangda arambai tengol gi thomi lakh amaga lising maudra ga nithoina saugatkani Manipur lenga ki Commissioner Home Ashok Kumar na thokiba notification amagi matung ina Manipur da September amadagi kunthra fawba yungkop thiragani mamangda Registrar General and Census Commissioner Mritunjoy Kumar Narayana January 3 thokiba notification amagi matung ina lebaga sigi state amadi union territory pumnamakta chahi asigi April amadagi numit kuntrani supna yumkok thibagi thabak chathagani haina phongdokhibani Home Commissioner na nauna thorakiba notification asigi matung ina mamangda Registrar General and Census Commissioner na thokiba notification adu chatnaroi chahi asigi September amadagi hauraga September kuntra fawba numit kuntrani supna yumkok thibagi thabak paikhatpaga loinana August 13 tagi August kuntra mathoi fawba numit 15 gi oina self enumeration khudongchaba lawgani Madugi mathangda mathang manaw naina yumkok thibagi thabak paikhatkani Census thokpagi mayokta campaign for just and fair delimitation na changsilakpa khongjang khudingmakta arambai tengol gi thomi lakh amaga lising maudraga nithoina mapung phana saugatkani haina arambai tengol group headquarter gi commissioner CMP Waikhom Munindro mangang na phongdokre ngasi JFD na silaga mathang tha April amadagi haugani haina thorang tawriba census asi matam khara yeithoknabagi matangda civil society organization singna lawgadaba thodang singa mari leinana kwa kaithel thokchom lekai community hall da pangthokpa mifam amada wafam asi mahangna phongdokhibani mifam aduda Waikhom Munindro na makha tana hai arambai tengol gi thomi lakh amaga lising maudraga nithoina census ka mari leinana JFD na paikhatpa thabak thoram singda mapung phana saruk yagani lamdam asida leiriba proof khudingmaki miyoi sing amadi tongan tongan ba lining laison kaya arambai tengol na ikai khumnaba utuna awangba thakta thangatlaga lakli loinana lamdam asida mahoksadagi khunda leita duna leiraklaba yelho proof sing kanba haibasi arambai tengol gi lengdraba pandam ama oiduna
ngasi fawba thabak kaya pangthoktuna lakli haina mahakna makha tana phongdokhi mahakna makha tana hai lamdam asidagi mutkigadra haiduna chingnana leiriba yelho proof sing kanana ba hotnabada manipur da leiriba mitop sing hana khandokadabani madu tawdriba makhai mikok thibagi thabak chathaba yaroi karigumba lenga kasina ngami matagum namdana mikok thibagi thabak chathakhiba tarabadi mitop sing asi india gi citizen ama oiraktuna lamdam asigi chief minister phawba oirakpa yai maramaduna lamdam asidagi mitop khandokna ba hotnabada lupki khenaba thamdana aikoi puna saruk yaminaba mathau tai census yeithokpa miyam da utsaibani JFD hojik leiriba lenga gasi miyam ga samnada balenga oire april amadagi haugadariba yumkok thiba yeithokle haiduna miyam da utsaiduna anauba gazette law na thoktuna yumkok thibagi thabak September thadagi haunaba sem saduna lerambabu campaign for just and fair delimitation JFD gi maikaidagi penda phongdorakli JFD gi convener Jitendra Ningomana hai handaki census asi Manipur gi oina araiba oidabanina aikoi pumna makna karamna masibu thengnagadage amasung kari tawdage haibadu tha sigi kunga mapanda miyam gi mifam ama phamlaga khanagani mifam aduda warep amasu lawgani warep adugi matung ina aikoi pumna makna thabak tawminagani phongdokhi PM Modi na malem gi khwaidagi sakhanglaba lusingba amuk hanna oire Bharat ki Prime Minister Narendra Modi na malem gi khwaidagi sakhanglaba lusingba amuk hanna oire America da laiba data analysis firm Morning Consult na malem gi oina pangthokpa khwaidagi nauba survey da chada 35 gi rating phangduna malem gi miyamna khwaidagi sakhanglaba lusingba oikhibani March 2 dagi 9 fawba pangthokhiba survey aduda Prime Minister Narendra Modi na atopa leibak singi lusingba singdagi rating ka Henna wangbagi mami takhi Switzerland gi Prime Minister Gui Parmelin South Korea gi Liji Mayungna chada 32 phangduna ani suba mafam leikhi Czech Republic amadi Argentina gi President Peter Pavel Javirna 58 amadi 63 ki rating phangkhi amaromda US ki President Donald Trump na chada 38 gi rating phangduna khwaidagi rating yamba taragi manungda chanba ngamkhi Europe leibak singi oina United Kingdom gi President Keir Starmer na chada 13 France ki President Emmanuel Macron na chada 13 phangduna khwaidagi rating nembagi manung challi Ukrul da Kuki amasung tangkul ani gi marakta ungkhatnariba asiga mari leinana Naga MLA ani na daite lauduna wari sanaba haukre Ukrul amasung Kamjong district ki tongan ba jaga singda Kuki su Millitantsinga amasung tangkul Naga volunteers singi marakta yamna toina khuthoknariba thaudoka mari leinana Ukrul gi tangkul Naga MLA ani na mapung oiba daite lauduna kangrup ani gi lusingba sing wari sanaba haukre hairi press na phangba paw gi source matung inadi hojik thokliba irang asiga mari leinana tangkul Naga MLA Ramui Bha amasung Laisio Kaising anina ngasi Ukrul district ki Wino Bazar da laiba tangkul Nagalong gi headquarters ta loop asigi jusingba singa wari sanaki ba adu mapung oina Ukrul district ki manung chana lairiba sangkai amasung sarka phung village da ngaihak laitana Kuki amasung tangkul Naga singi marakta khuthoknabagi thodokna mafam adugi miyam tension wangna lairiba irangna maram oiraga Imphal Ukrul highway sathok chasin tawbada kudong chadriba maru oina National Highway 202 Imphal Ukrul lambigi litana amasung sangkai area da tangkul Naga singna phawduna chatpada kudong chadaba kaya mayoknariba kayagi matangta wari sanakhi irang aduna maram oiraga hojik Ukrul district ki tongan ba mafam kaya da miyam gi mahuksagi punsida apanba piba yauna chathok chasinda achauba akaiba ama piribani Mifam aduga mari leinana MLA Ramui Bhana haikibada ngasi Apex Tangkhul Civil Society Body ama oiriba Tangkhul Nagalonga wari sanakiba asi mapung oina hojik lairiba phiba madugi matangda ground reality sing khangdoknaba amasung miyamgi apamba sing adu tanabagi damaktani Singkai area da hojik hingsagi thodok sing thokliba amasung Imphal Ukrul highway da tension wangna lainaribasi haksina lawi hiramasi gi matangda makhoi Tangkhul Nagalonga unaba lakpani amasung mafam aduda santi thamnaba khanabani mifam adu yamna ingtapna pangthoki amasung Tangkhul Nagalongi maikaidagi mafam aduda santi puraknaba maruoiba suggestion kaya amasu pirakhi hariba wafam sing adu chief minister da mayek sengna pawdamgani haiki MLA ani aduna Ukrul dagi Imphal tamna halakpagi lambida hingsagi thodok toina thokliba Mongkot Chepu amasung Sangkai area da lairiba Kuki community singkasu unaduna mafam aduda santi amasung tangdu laitaba phibam puraknaba wari sanakhi MLA ani gi maikaidagi phongdokhibada mafam aduda santi amasung tangdu laitaba phibam puraknabagi damakta stakeholders singa wari sanaba amasung makoigi suggestion singadu laungnabagi damaktani haiki Tangkhul Naga MLA ani asina Litan police station da mafam aduda deploy tawriba police BSF amasung
CRPF की कांगबु का उनखी उनबा अदुदा सेक्यूरिटी फोर्स सिंगी माइकेटगी मफम अदुदा हौजिक ओरिबा लॉ एंड ऑर्डर की फिवम सिंग MLA अनिदा पाउदम की MLA अनि अदुगी खोंगचत अदुगी मनुंग चना हौखिबा लेबाक पोपा नुमिता सरकारफुंग विलेज दा कुकी सिंगने अटैक चथरकपदगी सोखिबा मोंकोल चेफुदगी मियोय अनि हौजिक उखरुल डिस्ट्रिक्ट हॉस्पिटल दा लैरिबा सिंगी फिवम सु यंगसिनखी पनबा याबदी उखरुल अमसुंग कामजोंग डिस्ट्रिक्ट दा हौजिक थोकलिबा उंखटनबा सिना मरम ओइरगा तांखुल नगागी मियोय सिंग कसोम सब डिवीजन गी मनुंग चना लैरिबा होंगबै फावरगा असांगबा लंबिदा इम्फाल तमना सथोक ससिन तौरी मसिना मरम ओइरगा उखरुलदगी इम्फाल लाकपदा पुंग 10 हेना संगी सोर्स अमगी मतुंग इनदी उखरुल अमसुंग कामजोंग डिस्ट्रिक्ट हौजिक थोकलिबा इरांग असिगा मरी लेनेना नेशनल हाईवे 202 इम्फाल उखरुल लंबिगी सरुक सिंग मरु ओइना महादेव अमसुंग लितान की सरुकता अहेनबा सेक्यूरिटी फोर्स डिप्लॉय तौनबा चीफ मिनिस्टर दा तक्सिलगनी हाइना MLA अनि की माइगैदगी तांखुल नगा मियाम दा थाजबा पिरमखी लोइना थोवाई विलेज दगी कुकी अनि सीना फंखिबा थौदोग अदुगी मतंग दा थिजिल हननबा NIA दा केस सिनखिबा अदुगी मतंग दसु अमुक हना स्टेट सरकार ना खननबा चीफ मिनिस्टर दा तक्सिलगनी हाइरी पनबा याबदी लेखिद्रबा कुकी अनि अदुगी मनुंगदा थोवाई खुलदगी नि हारिबा मियोय अदुदी महाक तनतना महाकी अपोकपा मपा फावो खुल अदुगी इलेक्टोरल रोल दा याउदे हाइबगी असौबो वाथोक अमसु लैरिबनी डायबिटीज ना नारबा मियोयसिंग डिमेंशिया गी रिस्क वांगना लै स्टडी टाइप 1 अमदी टाइप 2 डायबिटीज ना नारबा मियोयसिंग तुंगी पुंसीदा डिमेंशिया नारकपा याबगी रिस्क वांगना लै हाइबा स्टडी अमदगी खंगबा ngamle adum oinamak diabetes na dementia ohela I haibagi chapsaba khudam di puthokpa ngamdri type 1 diabetes nabagi chang nemna leiraba leina asina narba mioi ayamba ahal osilaklagadi dementia gi risk wangkhala I haina Boston University gi Jennifer Whip na phongdokhi researcher team amagi lusingba Jennifer na high type 2 diabetes na narba mioi sing dementia gi risk wangi habisi hanadagi khangnaraba wafamni adubu sangdamna tuna yengbada type 1 diabetes na amuka hena risk wangba heli haiba khangle सांसता मसागी चाही हुमफुमरी सुरबा मियोय लाख अनि लिसिंग मरफु हुमदोय चार्टेड का हुमद्रागा निथोयदा स्टडी सथरबा मतुंगदा वाफम असि खंगबंगमलकपनी स्टडी दा सरुक याकिबा मियोय सिंगी मनुंगदा मियोय लिसिंग मंगागा सामरीगा निफुगा निथोय टाइप 1 डायबिटीज पेशेंट नि मियोय लिसिंग यांखै माथोयगा चौंगागा तरागा माथोयना टाइप 2 डायबिटीज की पेशेंट मियोय सिंग अदु चाही अनि था मरी चुपना यंगसिलबा मतुंगदा टाइप 1 डायबिटीज ना नारबा मियोय चामगा निफुमरी अमसुंग टाइप 2 डायबिटीज ना नारबा मियोय चमापनगा निफुगा निथोय डिमेंशिया ओरे इ हाइबा खंगबंगमखी डायबिटीज की लाइना लाइतबा मियोय लिसिंग अमगा चनीगा हुमफुगा निथोयसु डिमेंशिया ओरकपा थेंगनखी अमेरिकन एकेडमी ऑफ न्यूरोलॉजी की मेडिकल जर्नल दा स्टडी की रिपोर्ट असि फोंगलकपनी स्टडी अदुदा फंगलकपा रिपोर्ट की मतुंग इना टाइप 1 डायबिटीज नारबा मियोय सिंग इसम संबा अतै मियोय सिंगा चांगदमनदुना येंगबदा डिमेंशिया नारकपा याबगी रिस्क सरुक अहुमलोम हेली टाइप 2 डायबिटीज की ओइनदी रिस्क सरुक अनिरोमनी अयाम्बा मतमदा तुम्बा वाटपगी थौंगनासु डिमेंशिया ओहेलकपा याय हाइबा खंगले यूनाइटेड स्टेट्स ता लैबा मियोय लिसिंग मरीगा चाट्रुकी मओंग मतौ कुपना येंगसिलबा मतुंगदा वाफम असि खंगबंगमलकपनी तुम्बगी मरमदा थिजिलिबा रिसर्चर अमना हाइखी पुक थना साक सादबगी दि तुमसिद फादबना हेना हकचांग सोगहली नुमित खुदिंगी तुम्बा अमसुंग याहोबगी मतम नाइबगा लोइनना मपुंग फाना तुम्बगी तंगाई फदबा लै हाइना यूनिवर्सिटी ऑफ कैलिफोर्निया सैन फ्रांसिस्को की मेमोरी एंड एजिंग सेंटर की एसोसिएट प्रोफेसर क्रिस्टिन वाल्स ना फोंगदोखी स्टडी की रिपोर्ट अमदा क्रिस्टिन वाल्स ना हाइखी मसागी चाही यांखै सुरबा मतुंगदा मियोय अयाम्बा स्लीप एपनिया हाइना खंगनबा थौंग असि तोइना मायोकनबा थेंगनै नुमिदांग तुमख्रबा मतुंग चनिंग तादना नुसा सोर होनबा ngamdaba अमसुंग मिकुप खरा सोर होनबा लेपगी थौंगबु स्लीप एपनिया हाइना खंगनै वेस्ट एशिया दा थोकलिबा लांजावगी मतंगदा प्राइम मिनिस्टर ना हायेंग स्टेट सिंगी CM सिंगा उनगदौरी वेस्ट एशिया दा खुदोंग थिनिंगाई ओइबा फिबम मायोकनरकपदगी प्राइम मिनिस्टर नरेंद्र मोदी ना वीडियो कॉन्फ्रेंस की खुथांगदा स्टेट पुनमकी चीफ मिनिस्टर सिंगा वारी सानागदौरी लान गी सैथेंगना ओहेलकलिबा फिबम असि मतौ कमदौना लाक्सिनगदगी हाइबगी मतंगदा मिफम अदुना कुपना खनाबगा लोइनना सेंटर अमसुंग स्टेट सिंगी मरक्ता पुन्ना थबक तौमिनबगी मतंगदा खनागनी हाइना ऑफिशियल सोर्स अमगी पाउना हाइरी यामना मरु ओइबा हायेंगी मिफम असिदा खनागदौरिबा वाफम सिंगदी पेट्रोलियम प्रोडक्ट मरांग कायना फंगदबगी वाफम मायोकनरकपा अमसुंग लानगी सैथेंग नंगलबा लेबाकसिंगदा लैरिबा इंडिया की सिटीजन सिंग खुदोंग थिबा नंगहंदनबगी मतंगदनी हौजिक असेंबली की इलेक्शन पांगथोकनबा थौरांग तौरिबा स्टेट सिंगी ओइनदी मॉडल कोड ऑफ कंडक्ट चटनरिबा मरमना मिफम असिदा यावरोइदौरी हारिबा स्टेट सिंग अदुगी मतुंग इना कैबिनेट सेक्रेटरिएट की खुथांगदा चीफ सेक्रेटरी सिंगी ओइबा मिफम अमा कौगदौरी वेस्ट एशिया दा ओरेकलिबा फिबम असिगी येंगलगा कैबिनेट सेक्रेटरिएट ना ग्रुप ऑफ सेक्रेटरीज GOS तरेट सेमखिबगा लोइनना सीनियर ऑफिशियल हुमफुगा मंगा सिक्योरिटी
इकोनॉमी इनर्जी फर्टिलाइजर एसेंशियल कमोडिटी की मतंगदा खंगहनख्रबनी तोंगान तोंगानबा मिनिस्टर सिंगदगी मिहुत यावबा ग्रुप तरेट अदुना डिफेंस एक्सटर्नल अफेयर्स अमदी इंटरनल अफेयर्स का मरी लेनबा थबक थौरम सिंह पांगथोकदौरी फॉरेन सेक्रेटरी विक्रम मिश्राना लुसिंगबा अदुदा होम सेक्रेटरी गोविंद मोहन अमसुंग डिफेंस सेक्रेटरी राजेश कुमार सिंहाना सिंगबा यावरी।